ꯌꯥꯏꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯃꯁꯤꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯗꯒꯤ ꯆꯤꯡꯇꯝ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯥꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯊꯀ꯭ꯋꯦꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯅꯝꯕꯅ ꯅꯤꯛꯀꯟꯒꯗꯕ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯡꯁꯦ ꯑꯩ ꯃꯥꯡꯖꯧꯅꯅ ꯆꯩꯆꯠꯁꯤꯡꯁꯤ ꯂꯥꯎꯊꯣꯛꯆꯔꯒꯦ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯤꯁꯥꯡꯁꯤꯅ ꯁꯨꯝ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯂꯥꯏ ꯊꯥꯒꯤꯃꯨꯛ ꯂꯥꯎꯊꯣꯛꯆꯔꯒꯦ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯒꯦ ꯆꯦꯛꯁꯤꯟꯋꯥ ꯚ꯭ꯌꯨꯋꯔ ꯃꯥꯂꯦꯝ ꯅꯤꯛꯂꯛꯀꯗꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯣꯐ ꯖꯨꯂꯥꯏ 2024 ꯉꯁꯤ ꯃꯂꯥꯏꯐꯝ ꯄꯥꯜ ꯆꯥꯛꯈꯨꯝꯁꯤꯡ 3112ꯒꯤ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤꯗ ꯏꯉꯦꯟ ꯊꯥ ꯍꯧꯖꯤꯛꯁꯦ ꯉꯁꯤꯃꯛꯁꯤ ꯏꯉꯦꯟ ꯊꯥꯗꯤ ꯑꯣꯏꯗ꯭ꯔꯤ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯂꯥꯏꯐꯝ ꯄꯥꯜ ꯆꯥꯛꯈꯨꯝꯁꯤꯡ 3112 ꯁꯣꯛ 2024ꯒꯤ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡꯈꯩꯕ ꯃꯥꯂꯦꯝ ꯅꯤꯛꯄ ꯍꯥꯏꯕꯗꯤ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡꯈꯩꯕꯅꯤꯀꯣ ꯂꯩꯄꯥꯛ ꯅꯤꯛꯂꯛꯀꯗꯕ ꯌꯥꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯆꯥ ꯃꯁꯨ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯃꯌꯥꯏ ꯑꯣꯏꯕ ꯑꯆꯧꯕꯅꯆꯤꯡꯕ ꯅꯤꯛꯀꯗꯕ ꯊꯣꯛꯀꯟꯒꯗꯕ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯇꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯈꯥꯗ ꯂꯩꯖꯔꯦ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯑꯗꯨꯗꯤ ꯈꯣꯔꯤꯂꯣꯟ ꯌꯦꯅꯤ ꯄꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯩꯆꯠ 3, 4, 8, 19, 19, 24, 25, 37, 29, 22, 28 ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ 3, 4, 8, 19, 19, 20, 25, 37, 25, 29, 28 ꯍꯥꯏꯔꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ 2024 ꯃꯂꯥꯏꯐꯝ ꯄꯥꯜ ꯆꯥꯛꯈꯨꯝꯁꯤꯡ 1,912ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯗ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯖꯨꯂꯥꯏ ꯊꯥ ꯍꯥꯏꯕꯗꯤ ꯏꯉꯦꯟ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠꯁꯤꯡꯁꯤꯗ ꯈꯤꯇꯪ ꯁꯨꯝ ꯆꯦꯛꯁꯤꯜꯂꯣ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯂꯣ ꯈꯪꯖꯤꯜꯍꯧꯔꯣ ꯀꯪꯂꯩꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯚꯥꯔꯠ ꯌꯥꯎꯔꯦ ꯅꯥꯒꯥꯂꯦꯟ ꯌꯥꯎꯔꯦ ꯃꯤꯖꯣꯔꯥꯝ ꯌꯥꯎꯔꯦ ꯍꯦꯛ ꯂꯩꯔꯤꯕ ꯂꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯑꯗꯨꯝ ꯃꯗꯨꯕꯨ ꯌꯥꯎꯅ ꯍꯣꯠꯅꯕ ꯑꯪꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯝꯕꯅ ꯅꯤꯛꯂꯛꯀꯗꯕ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯑꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇꯒꯤ ꯍꯧꯔꯒ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯤꯛꯀꯗꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯥꯒꯤ ꯁꯦꯟꯇꯔ ꯑꯣꯏꯅ ꯂꯧꯔꯒ ꯍꯣꯠꯄꯗꯤ ꯀꯪꯂꯩꯄꯥꯛꯇ ꯍꯣꯠꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤ ꯑꯩ ꯍꯦꯛ ꯂꯥꯎꯊꯣꯛꯆꯔꯤ ꯃꯁꯤ ꯍꯧꯖꯤꯛ ꯁꯨꯝ ꯃꯇꯝ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯑꯗꯨꯅ ꯑꯃꯗꯤ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯂꯝ ꯑꯣꯜ ꯋꯥꯔꯜ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠꯁꯤꯡꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯊꯣꯛꯀꯟꯒꯅꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯃꯥꯂꯦꯝ ꯅꯤꯛꯑꯣꯏꯗꯕ ꯑꯇꯩ ꯍꯩꯆꯛꯀꯤ ꯍꯨꯡ ꯖꯦꯅꯤꯡ ꯄꯤꯕ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯁꯟꯊꯣꯡ ꯍꯥꯡꯃꯤ ꯑꯃꯥꯏꯆꯧ ꯑꯩꯅ ꯍꯥꯏꯗꯕ ꯄꯟꯗꯕ ꯏꯗꯕ ꯂꯥꯎꯊꯣꯛꯇꯕ ꯄꯤꯗꯕ ꯆꯍꯤ 3,912 ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯆꯩꯆꯠ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯆꯍꯤꯁꯦ 3,912 ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯂꯩꯕꯥꯛꯀꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯀꯤ ꯁꯣꯛ 2023 ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠꯁꯤꯡꯗ ꯂꯦꯝꯍꯧꯔꯤꯕ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯁꯨꯅꯤꯛꯂꯣꯏ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯂꯣꯏ ꯑꯩꯅ ꯖꯨꯂꯥꯏ ꯊꯥꯒꯤ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯆꯩꯆꯠ ꯗꯦꯠꯁꯤꯡꯗ ꯃꯥꯂꯦꯝ ꯅꯤꯛꯄ ꯅꯠꯇꯅ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡꯈꯩꯕ ꯅꯠꯇꯅ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯀꯪꯂꯩꯄꯥꯛꯇ ꯑꯗꯨꯅ ꯑꯁꯥꯝ ꯇꯦꯈꯥꯎ ꯕ꯭ꯔꯍ꯭ꯃꯥ ꯅꯥꯒꯥꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯗꯨꯒ ꯑꯣꯜ ꯋꯥꯔꯜꯒꯤ ꯀꯟꯇ꯭ꯔꯤ ꯁ꯭ꯇꯦꯠ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯀꯅꯤ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯀꯅꯤ ꯂꯥꯎꯊꯣꯛꯂꯤꯕ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯩꯈꯣꯏꯒꯤ ꯅꯤꯛꯄ ꯌꯥꯕꯒꯤ ꯗꯦꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯁꯤꯗꯩꯁꯤꯗ ꯗꯦꯠꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄꯁꯤ ꯑꯥꯔꯊꯀ꯭ꯋꯦꯛꯁꯤ ꯑꯩꯈꯣই ꯂꯩꯕꯥꯛꯇ ꯊꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯁꯤ ꯅꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯗꯦꯠ ꯇꯥꯔꯤꯛꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯇ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯊꯀ꯭ꯋꯦꯛ ꯑꯁꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯔꯊꯀ꯭ꯋꯦꯛꯀꯤ
section date tarik July thagi piri basi akogi malengi mafam amadasu hekta nikpa yaba nilakadaba adugumba date sing oire maramdi sayda malengi thakto an angaji hosarabane ana siniko ana all country inside world every state every district will be take care this earthquake prediction date of July 2024 date are here 3, 4, 7, 12, 13, 14, 15, 17, 18, 22, 23, 27 this earthquake prediction of July 2024 will be take care every person inside world okay therefore don't forget and you have to remember as a human being before earthquake you have to remember and check for take care this earthquake prediction dates of July 2024 okay don't forget please don't copy and send without my permission to any others if that you may be fine do worry regret suddenly your life from God surely okay ana seda kana gumba agoi chana usina hek leiba kalai pa ifan kana no yangi wa da natana malai masta leiba any thawai pan ba misak amana hai ba en la khuk cheriba agoi gi malai mit pa mangjong nana thuk ko da ba hai ba la khuk cheriba date ching asi mase agoi gi bawse da hatuk ba kotok ba kedok ba any mafum amada agoi mase sabsana agoi copy torega amo tawba kotpa adugi potsi je athingba thamjai mase asimut athingut thami porsi lai gi thakta athing mani midu sugoi soidana karigumba magi punsida hingli manungda khudong kiba akan ba awa ba ma soidana phangani maramdi ja agoi ai ayaba yaudana lamana lawthom oitar gadi madu kitang nunga jade madura ayaba lawbi gadabani ana if you want to declare this earthquake prediction you have to the permission from me. I will give that permission for declare this earthquake prediction date okay therefore this is the very important before you declare this earthquake prediction for my son okay therefore without permission you don't declare inside world as a human being don't forget okay thank you.